consultation pangkokre numinini jathakiba mukogi conference lotion kre Dr. Y Manikumanbu president oina khankre amadi Bisnupur district na under 17 girls ki state inter school Suboto Mukherjee football tournament ki winner oikre pau sandong pijari Tipaimok Dam amadi forest clearance ki matangda public consultation amanga si Manipur press club ta pangthokre state asiki planning department leijarabasu hauji phawada chadani puramde vision document leirabra haina wangang ki basingna phongdokna kre ngasi citizen council for dam and development committee on land and natural resource committee on protection of natural resource in Manipur amade northeast dialogue forum na punna sinduna pangthokiba thorum aduda united NGO mission gi U Navakishore environmentalist Dr. R.K. Ranjan amade atai masak naiba mioi kayana saruyaki wangang kiba singna Tipaimok dam sabagi matangda public hearing mangarak pangthokre hauji dam asi sanana ba ground survey tawdana nongthaktagi helicopter na survey tawba haibasi laibak thibani state ki lairiba forest department asi electricity department ki makhada laibra dam asi ki matangda united nations na sadringe ki mamangda miyam gi oiba ayaba lokpham thu ihaina su phongdok palai khre haina phongdok naki Dr. R.K. Ranjana Sagadoriba Dam asi Karigidamak Amadi Kanagidamak Sagadoribano State Asigi Lady Bamhichina Lakadoriba Mirol Singidamak Asan Bamiting Yengduna Tabak Tobulate Haina Maral Siki Bharat Sarkar ki report ki matungina English ingani taramathoi taranithoi gi state asigi mai gi darkar leba chang ase megawatt chamaga yankhaini masing manungda state na megawatt chamaga nifumanga miyam dei honke wali basi megawatt subna tagi manga khaktani amaromda English ingani tarahumdoi gi state asigi mai gi darkar ledi basi report ki matungina megawatt chani yankhaini aduga state na supply toba ngambana megawatt chani ni wali basi subna tagi megawatt yankhai khaktani masida megawatt lising amaga chamngarom puthokani haina pandam thamduna sagadoriba Tipaimok dam mathau tabra award pamai sidi non conventional power plant kaya na men khatpa ngamgani Mahang maka taraduna handak Uttarakhand thokiba thodok adu state aduda maram chadana dam kaya sajin badagini state asigi oina mamangda sakraba loktak multipurpose hydro project na lamdam asigi prajada kaya yamna kanaba pikrabagi haina suhanki Manipuri planning department level kuina to sina machine oda karbo makami Manipuri support tawami phase wise development planning or industrial growth or any kind of commercial centers, machine will get to be white papers in the I don't find I come to the school be like informative for the school like Manipuri vision document must have you back when you present the color of the news open the box my chapter and get open industries my fund my fund any vision document at least 40 years. And there is no document, there is no plan. Assume basically no, that's it. Is sensitive about community analysis of Amukogi nauna president ki thaupuna na ba Dr. Y Manikuman bukhankre amukogi hanadagi leptuna lakpa apun bagi saktam kahenda ba haiba phirap hongloi haina mahna phongdokre numinini chupna general conference pangthoktuna all Manipur United Club organization ge nauna thaupuga da ba mioi sing khanduna ngasi wasak lokre MD Hall da pangthokiba thoram aduda amukogi hanagi maruiba thodang yaramba ito tongbram hanagi president Keti Rahman amadi atai masak naiba mioi kya su sarugyake nauna thaupuga da basing adudi president da Dr. Y Manikuman vice president da PH Devan Sharma K Helen W Gonendro secretary general da hanagi MC Madhuchandra publicity secretary da S James Kumar finance da N Shyam Sundar aduga organization secretary da T Gandhini asida sunatana atopa assistant oina thaupuga da mioi sing sukhanduna wasak loke Thoramadu da wangang kiba singna amukona ngasi pawda lamdam asigi khundaminari ba purup singi marakta nungsi chanana laiminana ba amadi apun bagi saktam kaidana ba hotna duna lakli nauna thaupuga da basingna masagi kathok pagaloina na lamdam asida ingtapa chawkhatpa Manipur ama ohenna bagi damak hona ba mathau tai haike Hanagi President Keti Rahman na amukogi phirep amadi pandam mai pak na mahaki matam da pangthok lamke makata na su organization asigi thabak thorom sing da saruk yaduna hena ing tapa Manipur ama purak na bkhona bada adumak saruk yakhi gani haiki
नौना प्रेसिडेंट की थौपूना बखल्लबा डॉक्टर वाई मनी खुमना यूनिटी पुरकना होनबदा चिंदा पंगलाव लावबगी महुत्ता थबक ओइना पांथोकना होनबा मथौ ताई महाकी माइकेदगी सु अमुकोगी पांदम अदुगी मखादा नुंगसी चानबा अमदि अपुनबगी सक्तम कायदना होनबदा महाकी कथोकपा याबा खुदिमक कथोकनी हाइबगी थाजब पिखि कोई मणिपुर लेबा तोहान इति कम्युनिटी में से मसी आर्किमेटिक कोई नुंगसी चानना अफबा क्लोजेस रिलेशनशिप में कोई छानगा मपुंग आर्ट लेबा यामना वानथोल बे इंटीग्रिटी मपुंग पंद्रह से आइगा मागी मागी लेबा ग्रुप सिंगी कांगुप सिंगी इंडिविजुअल सिंगी लेबा मागी ग्रुप सिंगी इंटरेस्ट मोइदा लेबा इंटरेस्ट अरे मकोइदा लेबा कंसेप्ट अकोई फमिनर को होदोकनगदी अकोई अपुन बपोर म सागपुंग गुनि हाबि थाजदैछ अदना हाना फमिनरगा मकोई मकोइदा लेबा अकोइदा लेबा अमगे मरक लेबा मागी लेवल ऑफ मागी थिंकिंग माय इंटरेस्ट मदु खमिनरगा यूनिटी परपन गुनि हाबि संजन थोंगदगी महाबली फावबगी इम्फाल तुरेल मपालगी नागियता सोंजिलिबा मफमसिंग ngasi इम्फाल इसके एडिशनल एसपी ऑपरेशन राजेन की मीटिंग मखादा जेसीबी सिजनदुना सेंगदोक्रे राजेन फोंदोरकपदा तुरेल असिगी हेक वांगमदा चीफ मिनिस्टर डिप्यूटी चीफ मिनिस्टर अमदी अतै मिनिस्टर एमएलए कया लेबना मरम ओइदुना खुदोंग थिबा थोक्तनबा तुरेल मपाल असि तरुतनाना थमनबा पांदमदा थबक असि पाइखटपनी आइने यादब मोंगदा तुरेल मपाल की लम खोपचिंदुना युम साजिनबे यावरिबसि लौथोकपगी थबकसु चथरगनी हाइकि अगोन हुजि प्लान तरुसी संजनदोंगी सिगी तरवान सिदे हौरगा महाबली मंदी लेरिबो मोंगसिवांग मे कोना फुट पेट्रोलिंग तौबो याननबा मोंगसोंग अदि जंगल सिंग सि कोकथोकपा हाइबसि पांदम सिने सि तौजोइसि अरे मरुइना मफमसि फतौ गी लंगसिनफम आदि नातेसादबो पोट चैसिंग लंगसिनफम युलिकली पॉलिथीन बैग आदिगी जुगो यामसादबो पोट चैसिंग गी डंपिंग ग्राउंड ने तौ लेरे अदुगी सिमथकता खास लैंड ओरिबा जगह सिदे खोगी नागे सिदा तारिबा अखोगी विलेज खरना इलीगल ओइबा मोंगदा एनकोस तौदना हंगंग मसा मसा तासिलकपसि थेंनरे हुजि हुजि मकी दि मसी अखोइना थुगाई यखाइबे तौबो लेत्रि मखोई सेंटिमेंट यंगागा अदु इम्फाल इसकी डीसी दगे याबम लौरगा मी मंगा तराने की मतम अखोइना पिबिरगा मसी अखोइना सोइना थुगाई नैना हुजि आसा तौई कुकी स्टेट डिमांड कमिटी ना सुचनरीबा कुकी लालौबा सिंगा सरकार गा पॉलिटिकल डायलॉग चथौ हाइबा दाबी तौरदुना ngarang जुलाई की तांग निपाल के अयुक पुंग निपान दगे कुकी ताबा मफम सिंगा चथरीबा पुंग कुंथ्रा तरुक की जनरल स्ट्राइक नमरम ओइदुना इम्फाल दा गाड़ी कया चंगलक पयादना तोंगान तोंगान मफम सिंगा पंदुना लेरी अमरोमदा हंदर सपरमेना पुलिस स्टेशन की मनुंग चनबा चोंगलोंगदा तरासुबा असम राइफल्स ना एनएसएन केगी कादर तरुक काप्तना हाथ की बथौंबु यानिंगदब फोंदोकपगा लोइनाना जेलेरोंग ताबा मफम सिंगदगी असम राइफल्स सिंग फोंदोहन खिगदबनी हाइबा दाबी तौदुना जेलेरोंग की तोंगान तोंगान बा बॉडी सिंगना चतखिबा अहिंग नोंयाइदगी जेलेरोंग की मफम सिंगदा पुंग कुनगमरी की टोटल बन चथखरे बनसिना सुमरम ओइदुना जेलेरोंग एरिया सिंगदा गाड़ी चथोक ससिंदा काइबा पिखरे हौजिक फाबुगी ओइना चथरिबा बन अनियसिगी मनुंगदा पामदबा थौदोक थोकपगी पाउदी फंगद्रे बनबे याय कुकी स्टेट डिमांड कमिटी ना चथरिबा पुंग कुंथ्रा तरुक के जनरल स्ट्राइक मनुंगदा सरकार की माइकेदगी पॉजिटिव ओइबा वाफम अमा लाक्त्रबदी मखाताना नेशनल हाईवे सिंगदा पुंग निफु निपाल की इकोनॉमिक ब्लॉकेट चथगनी हाइबा वाफम लेख्रबनी हंदक कोंगपाल नावरेबम लेकायदा VCI कौबा एनजीओ मना चर्च साजिलकपदु कोंगपाल नावरेबम लेकायदा क्रिश्चियन लाइनिंग चटपा मियो यांखैरोम लै हाइना मणिपुर पास्टर रोरल फेलोशिप कौबा मना मीडियादा फोंदोखिबा अमदि कोंगबा लैथोंग फाटपा अमदि लैथोंग फुनबगी लाइफम लेनगा चर्च सारिबा मफम अदुगा लापनै हाइरिबदु अरानबा युमफम यावदबनी हाइना कोंगपाल नावरेबम लेकायगी मियोसिंगना मणिपुर प्रेस क्लब ता पांगथोकपा पाउमिसिंगा उनाबा मदा फोंदोखरे
Maitagi Laifamlen, Kongbale Tong Patpa, Madi, Kongbale Fun Punbagi Mafamda, Makal Amatagi Laisang, Sabaya de Haiduna, Matam Kayagi Mamangaki Laisang, Amapau Sadana Lagribani. Nawabam Lekagi Purnima Sangluki Secretary Madumangol na Fondo Kibada, VCI Church Sanaba Arcade Tombi de Vinayon Tokibalam Ase, July Gitang Tatar Pabugi Manung the Hando Kadavani, Natrabadi Lekai degi in Tokani. Ngasi Impalis ki SP Angam Kamaina Masa Laktuna, Police Kambu Amana Sanglaga Church Saba Hogalagri Basi Tugai Gani, Pamdaba Todok Toknanaba Infal is Police na Susin Bigan Hari. Lekai Sigi Waina Daramashi Bujat Bamio Ama Pawalati. Masiki Sapjaba Sakiri, Lekai Shinuki, Yumtong Sitna Masama Sana, Sahito Java record, Lekai Shinuk the Nigeri. They told like a Bima Chong Sarski Arapagi Mapangi Matanga, Internet Yang Kondo Lido, Daramagi, Nungi Lam Kangduna, Highway. They told like a Bigi like over Toram Heck, Panto Paloga, Zar Sagat Liba Mapam. Zar Sagat Liba, Mike Yasonda, Torlaga, Saki Gadavani. Zar Sagat Liba Mapam, she Lion Tingin Bapati. Ngasi ayu pung taramaturam tama matamda uripog lai khurem bilerak taleba Imphal Urban Cooperative Bank ke loan chairman oiba RK Mombi Sanagi thongal da sakhangdaba singna bom ma thamlam le police ke bom expert na asoyangam yaudana lokhat khre thodok thokpam dagi phangba pauda RK Mombi Sanana mangonda khabar paduna leiringai da myoi kharana Uncle Chief Maku ama thongal maya da thadaramba ukhi ma ki imung manung ki myoi singna Uncle Chief Maku adu chaina kolagi yengluba matamda bom yauramba thengna kibani Police na phongdo pagi matung ina bom asi IED oigani mafam chaba mada dispose tawkhragani haki hayeng pangthokadoriba kang chingbagi thoramasi mapung phahnabagi damakta Bijoy Govinda Sevaith Committee na sem sabagi thabak loikhre kang chingbagi thoramasi bu mapung phahnaba Bijoy Govinda Sevaith Committee na miyamda appeal tawkli Doctor Masana Hidak Lair Uhaiba Pharmacy daki Anaba Miyosingna Laidana Atopa Pharmacy daki Hidak Lairubagi Damak Doctor na Anaba Operation Tawkhidre Haiba Wafamadu Anabagi Miyosingna Doctor Bumingcha Thinanaba Sandokpa Wafam Nihaina Janims ki Dr. Santi Kumar Nangasi ISTV News the Sengtokre Mahakna Makatan Haikibada Khetrigaugi Salen Daleba Muhammad Nazir Ahmad Shah Makong Tekpadagi Operation Tawnabagi Damakta Tutu Pharmacy daki Lairkadabani Haiba Wafam Jabchan Haikibelete, Pharmacy to the Yoliba, Lasingi quality Favani Haikibadile, Anaba lying bagi Doctor Nahidak Ibachedu, Pharmacy Muising the Pikibasulate, Anabagi Mumanuna Atopa Hospital, the lying Luragi Haibadagi, Janims Taki Chakibani, Maram Chadana, Doctor Simbu, Maral Pisin Bagitavakta Wigan Haiki. Our patient saw operation to the doctor, a researcher again, and a man the Tapiraki, Madudagi. Oh, adu di set ke hai ba targa di sister di sign number lower the sana bane sister adu jumain to biro haraga jumain to maduna si akogi operation to roi hai ba kari mato lai hide akogi preparation full preparation lai akoi se sang da loi na pre operative advice akogi patient do akoi na ba ana patient do operation to na gi full preparation da lai aduna akogi case ta sudum lai bane adagi OT sister sing the su kulai dum thajil laga lai bane sister sing in charge loin company anesthesia su inform loin taw khrone aduna akoi na patient operation tawgani aina 100% tawga lai bane patient na tawjaroi haibadagi patient masa mangna hospital da isachaki bane Senglaba Ratha Jatra Kang Nalakpada MPCC ki President Gai Khangam na Manipur Miyam Maruena Hindu lining chatpa singda ya proposal pirakli Thoromasina Miyoi bagi thamoida matam kaya gi mamang dagi lairakpa phatraba charang naba wakhal kaya loinana ishor gi mingkhai amadi matik magun sak sonjabana anawa samasung lambi piba oiresanu dharma jat kangluk kaya na khundamina lamdam asida nungshi chana na hingminaba santi lebe lamdam ama jagar ki mabu asina pibiba oiresanu hari Islam lining chatpa Musalman Singi Roja Ramjan Thana Lakpadasu Gai Khangamna Manipur Miyam Maruena Musalman Ichilinaw Singde proposal pirakli Roja na Lakpada Lamdam Asida Hana Sunaba Kaya Thadoktuna Chawkhatpagi Lambida Hena Khumang Chawsinba Nungayai Faba Santi Lebe Lamdam Ama Oiresanu Hairi
Ramjan Thana Lakpada CPI Manipur State Council ki Secretary Dr. M. Narana Suye proposal pirakli Chahi magi manungda amutang lakpa thasi ki manungda Manipur ki kangluk khuding magna nungshi chanaba amaga maga mateng pangnaba madi nungayai faraba lebak amagi lipunadu hena chesin naba khonaminasi thaba masigi manungda kanagumba lup natraga kangluk amatana ban blockade na chingba amata tawbidana ba appeal tawri Ramjan Thana Lakpada Manipur Muslim Welfare Organization Miyamda ya proposal pirakpaga loinana niyom chumna Ramjan Thamanungda chatkadaba dharmagi chanabedu ngangna chatnanaba organization asina appeal tawkli Muslim Ishilinau Singi Yamna Marueba Ramjan Kumaina Lakpada Pangal Students Organization Manipur na ya proposal pirakli Hadakta Standard Roberta Class 7 Tamliba Mahairoi Mutum Nongpok Nganba Mapam Khangdana Lakpagi Matangda Penda Fongdok Tunangasi Basikong Bazar Wakan Mipam Pangthokre Basikong Maira Nupi Welfare Association Amadi Maira Association Basikong Anina Sindana Pangthokiba Wakan Mipam Maduda Lamdam Aduki Miyoi Kayana Saruyaki Wakan Mipam Maduda Saruyaki ba Miyoi Amana Fongdorokpada Athuba Matamda Imung Manungi Awabe Yeng Biduna Angangasi Shinabiyo Hairi Tamari dagina ngasi roboda anga no lay hingi si habasu kana anta ju tapi rakte alagi mama pana warang ani habasu kana anta adugi pau amta phangja da ba chiramani habasu khangdabi hingangani habasu khangdaba smana numit kayani chura tamari dagina ngasi tama bangbogi manungi kana matana pau bibi raktaba ju yamna Kesamtong Kendri Manung Chanaleba Ward number Tarani Twigi Manung Chanaleba Tongan Tongan Mayum Tong Chanida Kagempali Pantak Development Committee Nupilup na Sinduna Cheng Kezi Mangamanga Yen Tokre Kezi the Lupa Tarani Twigi Changda Yen Toki Pagaloina na Kendra Siki MLA L Ibom Chana Makata na Su Cheng Sing Pithabiraktuna Lairaba Sing the Mateng Panghaning Haina Nupiluki President and Memana Fondorki Prezara Ahok Mama Sumba Cheng the Pitaraga Mayam Adum Kilo Manga Handakta Bihar gi Buda Gayada bom matang pokai hankiba mani micham kaya asopan nang hankiba thodok adubo Manipur Buddha Foundation na kanayaning da fongdorkli Nupida Chataba Violence Lep Puhaiba Pauzel Puduna Chahi Tarat Tangaribi Jiribam Subdivision ki Manung Chanba Lakhipur dagi Sawaizam Vidyalakshmi Laimana Awang Numpok Staching Cycle Thoduna Chatkadauri Lalibo August Thada Pangthokadauri ba Khongchat asiga mari leinana Jiribam da Pangthokiba Paugi Mifam Amada Vidyalakshmi na Housing no Makangdana Nupi Singda Crime amadi Violence kaya Chatharakpasi Thamoi Shokna Nungaitaba Sinamaram Oiraga Pauzel asi Puduna Chatkadabani Imphal dagi flag off Tawraga Guite Road Fauraga Mizoram Tripura Assam Meghalaya Arunachal Pradesh amasung Nagaland Fauraga Imphal dalam thungpham oigani Khongchat asina state taret ki district Marifunithoi thungani Thamangarom changlabaya hairi Lariba July Taramatoi World Population Day Malem gi missing hangat pagi numit kamari leinana URF na Manipur miyam da meeting ama haiba hiram da khanamina si hairi Lubasigi Publicity Secretary Sanajawo Mete na Thorpa Cherol amada Malem gi oina missing hangat pagi lamjel da mangjil thariba India amukasu India gi sambal oiruba Manipur na khwaidagi kiningai ni mitom na masing hangalakpadagi lising amachamapal marifudagi mahiroi amadi atai lup kaya na thingnana ba makhal makha kaya gi khongjang changsilak Ribasi, Laibak Miam Namapung Pana Sogot from Toi, Yellow Me Lakun Tamak Laiba, Idiagi Chahi Amagi Pokpa Angang Namasing Hanba Manipur Asina, Family Planning da Mangjil Tabada Natana, Lamda Masiki Tungi Yumbirel, Oigadaba in Kalak Liban Harol Singna, Makal Maka Kayagi, Mayai Kabachinjak, Drug Yu Ganja Amade Kani Siznaduna, Mamalyam Lapa Punsi Asibuloshanduna, World Population Day Lukmaida, Indiagi Mamai Ngakpa Sidi, Sheng Kantaningaini. Ising ichawgum hengalakliba India ki missing asina lamdam asidasu phamba chalaga hippa chankiba kaya haudokpada tasnakidre hairi Inner Line Permit System chanabagi kanaba khanganbagi pandamda Joint Committee Inner Line Permit Student Wing na chatharagliba awareness program makhatarpo oina Oriental English Academy Sowombung High School AMS Friendship Educational School amade Mangoljaw English School da thoram pangthokre
Mapandagi lagliba mitop sing ningthina verification tawraba matung mari leinaba singna domicile pibiu masigi ona taina bada paisa khara phanglaga loire haibig meongda domicile pibiganu lamda masigi mahairoi khaktana saru yajagada ba job exam singda mitop yausinduna chakthung mat payaroi inner line permit system chanabana yelhomi kannabagi amata ngairaba upaini hari Handak tongan belup singna Manipur nat kan belup ama semduna nat pu kanana ba chokhatna ba honarak pa se thagat ningai ni haina huelalong Manipur thangta cultural association na phongdorakli Dharma kaya chatpa kanglup singna suna taba Manipur ni magi lining lambi na piri ba param sing kaihandana chatpa si yamna darkar ni haina makatari Catholic Medical Center Koirenge na sinduna nomagi oiba free health camp ama hospital asida pangthokre camp asida mioi chamaga kungani thoi laktuna layenki Hayeng July 10 gi ayuk pung taruk tagi thasi ki kunga manga gi ayuk pung taruk phawba kabolai kai gi mafam kharada CRPC ki section chamaga ni phumari subsection ani gi makhada mioi manga natraga hena punba Maduna hena ain kainingai oigadaba chai nung nongmai amade khusukulai sing puduna chatpada athingba thamkre athingba sida awangda second MR gi kha thangba khada Nagaturel Mapal Nongpokta Nagaturel Mapal amasung Nongchupta Hotel Imphal phawani hiram sigamari leinana Imphal East na hukuma mathokre United Cinema Hall Proprietor Association na Manipuri Film Sing Association asina register tawgadabani haiba wafamasi handoktriba phawba association asida yauriba cinema hall singda July 13 dagi film producer amatana film kaplaroi hairi ngasi All Manipur Video Filmmaker and Producer Association ki conference hall da association asigi general mifam ama pangthoktuna ware basilau khibani United Cinema Hall Proprietor Association da yaudaba hall singdadi mahusagum cinema kapa yagani association da yaude haibagi ai bachche ga loina na cinema hall adugi mapu natraga manager masamangna association ki office da lak kadabani hall cinema hall atuda utpaya bagi ayaba pigani hari Sumanglila Tradition in Manipur Haiba Hiramda Thama Chubna Chatharkiba Workshop Sumanglila Sanglenda Loshin Kre State Sumanglila Council Madi Theatre Mirror Anina Sinduna Chatharkiba Workshop Asigi Loshin Bagi Thoramda Jayan Dance Academy Director L. Opendra Janish Academy Director S. Manauton Council Ke Secretary P.S. Gunachandra Sarma Su Saruyake Workshop Asida Mioy Nifuga Nipal Na Saruyake Children Special Need ki manungchana SSA gi makhada differently able oraba angang singda HMSung appliance sing yen thokre Inclusive Education for Disabled khuyathung da bangthokiba achamba thoram asida disabled oraba angang mari da polam sing adu khushinaki Majil Manau ahum punna ngasi ayug yumdagi thokibadagi mafam khangdana mangkhre hari makhoi ahum flight ta Kolkata da chalamba yai hari makhoi ahum adudi Sanasam Lalita chahi 13 Sanasam Bishakha chahi 15 masung Sanasam Gauranga chahi 12 Lalita foot manga ga inchi ahum long wangi masa pai kulai kuchuni Bishakha na foot manga ga inchi amarong wangi masa pai kuchungawi amade Gauranga na foot mari ga inchi tara rong wangi masa pai kulai kuchuni makhoi ahum Kanagumba singna thingna birabadi manakna police station natraga apokpa Sanasam Gambhir Uchekon Takhok Mapal da pau pibiu hari Resel Division na police ka loina na chathakiba operation amada KNFN gi kada ani Colonel Grant Khundagi fari hari PIB Defense Wing gi cherol amada fagalaba miyo ani dudi Kaiminlan chahi tarani palamasung mangkho hau kipgen chahi kungani thoini makhoi ani dagi 9mm pistol ama maru hum phagale hari hojik sanabi pau Ngasigi sanamagi pauda Bisnupur ge Radha Mandap Sankirtan Vidyalayana State Inter-School Suberto Mukherjee Football Tournament Under 17 Girls ki winner roikre Youth Affairs and Sports Department Sinduna Kumanla Park Men Stadium da Chatharakpa Tournament asiki loshin bagi thoramda Yaski Commissioner Dr. R.K. Nimai Singh Yaski Director and Ashok Kumar Su Saruyaki ngasi sanaki ba final match atuda Bisnupur District po represent tauriba Radha Mandap Vidyalayana Imphal East po represent tauriba
St Mary School bu goal amada maithiba piduna winner oikibani Bisnupur gi goal adu the Grace Ash Ranjana amadi N Ratan Balana goal amamam chanduna mai pakibani Amarom the Imphal East amata ngairaba goal adu lalam haukipna chanbangam ke mai paklaba Bisnupur district ki team New Delhi da lagriba September gi kunga tarukta ki October kuntraga mathoi fauba pangthokadoriba national level inter school Subarto Mukherjee football tournament ta saru yargani runners up oraba Imphal East ki team da Ampha gi secretary Ranjit Roy na trophy piki winner oraba Bisnupur gi team da director Ashok Kumar na trophy pituna puning thawrki Ahanba Northeast India Mount Everest expedition mai paglagba matungda MMTA gi hausi ko riba sel thungi phibamna tangai fadana association asigi polam khara nilam tawna bathaurang tawkhibani hari wafam asing asi minuthongda leiba MMTA gi conference hall da pangthokiba pawgi mifam amada MMTA gi president Dr Sujit na phongdokhibani mana makha taraduna chatkhiba jun gi kunga mapalda MMTA gi adventure gi oiba equipment amade adai polam khara nilam tawna bathaurang tawki adubu mi amata laki dabadagi nilam tawkhidre handaki expedition aduda NEC na lupa crore ahum sanction tawraki adubo phan matam chana thadorak tabana awaba singasi mayokna bani handaki expedition adu Manipur miyam gi sojok na mai pak pangam bani haina makata na phungdoki lawudari bun nilam super lamje gi dra maram gi modeda kananta lakti gi de kari gi damung to nilam shi lawul dino haibudi gi maram gi koida Mount Everest alu gi koida yamna short duration ni yam kamato the visit am madu makeup to na bani aje any sigi pesha la pangai madu la mutum da kai niwani kusulu ri pesha me am sinna ba bonari ko income am ta laite anji Manipur Judo Association manung da thokli ba che na bawa pham lo shilu sanaro sing punchi kallu haiba dabi denga se kyam gai pal han bida judo ka sing na sarwi hatuna wakan mi pham chathakre association se ki makha da leiba unit taret ki judo ka sing na sarwi hatuna pangthoki ba wakan mi pham aduda judo sanaro sing punchi kallu judo association ki thaupu ba sing pham thado sanabada rajniti ki khud changanu haibin sing ba play ka sing sinake wakan mi pham aduda sarwi akiba kanglei sports academy ki vice president Joy Kumar Lesim bana phongdorok pada Manipur Judo Association manung da yetna bamadi mawong maril tadaba thaba kaya chathare association asna mamang da amukta thokhidriba mawong da championship pangthokani haina tawribasi malem gi mafam atai da chatna da thawngni association asita rajniti gi khud chauna thingjinduna chathariba thabak thawng sing lep kadabani phongdokhi de adu election da jum ko na masi ko bi ki besu lai hidre individual yaw go dabni haibta ga de angang ji je kamai chusala ga yaw go dori bano अदगी चही खुदिंगी मसी के चैंपियनशिप रनर सबाने एक टीम मया फंगला इना त सी कमाई तो कुथली बनो मसी जुदो फेडरेशन ऑफ इंडिया की जुवांग बदनी मचे पाक्तुक त बया दब फोर्सफुल होय बम कोई तो दया दब राजनीति की थिनचंग के मसी तो बने सरुग याखिबा जुदो का मन फोंदोरक पदा चये नब सिंह असिना मरम ओइरगा हौजै जुदो का सिंह पुंसी मांग बया बगी फिबम द लैरे जुदो का सिंह की फंगफम थोक हक फंगंदुना मरी लेनब सिंह चये नब सिलोशिनदुना सानरो सिंह कन्नब थबक पाइखत पियो हाइबन चिंगबो वाफम सिंह फोंदोकी दुगा सेक्रेटरी ओइरबा जुदो आइबा मसाना जि सुंग खंगदना जुदो बलम जि चंग पने मा अदु सेक्रेटरी जि पसानु सायाम चाबा पोपो ओजा मने दम सेक्रेटरी न पाइबा फम जे कोइ थादो पोपाम इंडिविजुअल ओइना ग्राजन सिंह न दाइदा पुरने कोइ करी क्लब तगी सानर के अंग हा अंदे करी क्लब तगी सानर पो होया मैं लंबी स्पोर्ट अकादमी की क्लब तगी हरपनी पोपना हायर खुमे द हजि की यते टूर्नामेंट जि दे करी करम जुम दगी सानर के को के ना कोइ क्वेश्चन न सोइदना लाने मसी की क्वेश्चन जि द कोइ करी हायर खुमदुन करम बो जागी मखा द सानर के सानर ना हाय की खुमदुन खतुन सिगी खलगा कोइ जुनित तगी थोपा इंडिविजुअल थोपा न तब जुनित तगी थोपा जे मसे कोइ पाम Kumalampang Sports Complex ta leiriba NSA ground ngasi Diam Rao Sekmai amadi Neroka sangak pamani friendly match amasanakre mamangi CC mita winner oibangam kraba Neroka sangak pamadi Imphal West ki Super Division ki winner oibangam kraba DM Rao Sekmai ani sanakiba match adu Sekmai kendra ki MLA Devendra na haudoke tim animangna goal ani chanaduna draw chatkre
Bisnupur Muslim Youth Club na Sinduna Chatarpa Mangarak Suba Annual Sports Meet Lotion Kre Bisnupur Ward number 2 ground the Pangthokiba Sports Meet Assilation Baki Thoram da Mahiro Singh the Sumana Mathum Singh Yantoki Thavamadu the Commerce and Industry Minister Govindasna Boshe Mamadi Council na Loba Parikha Singda Mark Wang na Pangba Mahiro Singh the Kudol Pot Singh Pidana Puning Tawatke Thavamadu the Minister Govindasna Sana Konabana Lamcha Chazat Pajan Badanatana Nisadagi Su Lapthon Bangame Sana Singh Education Su Chang the Bay de haibasi kauroi dabani haiba wafam sing phongdoki Hozik ate to pau khara ngasi ayu pung tamathoi makhai rom tarakpada tampaki lalobani chingnaba singna Churachandpur district ke Benjang village da leba kunthra mapal suba sam rifles ki camp ta bonge attack chathabaga loinana nakalani makta nomai kamna khre hairi ISTV news na phangba pauda ngasi gi thodok aduda rocket launcher na chingba bomb sing kaptuna camp ta landaki hairi Assam rifles ki maikaida asopana made akai to kya thoklambe yai haina thajanari Hozi ngasinomyoiba ay nga sagi pau ICR lampel patay pangba pau gi matungin nga sige khwaidagi saki bagi chang degree Celsius kontramatoi dasmik mari khwaidagi ingba degree Celsius kunghomdoi dasmik ama nungsitayaw ba ising manil gi chang ayukta chada marbutra tare nungtilda na chada humfugani pal nongzu gi chang ama dasmik manga ni Hozik marweba pau amona Tipai mukdam amadi forest clearance ki matang da public consultation pangthokre Numinini Jathakiba Mukogi Conference Lotion Kre Dr. Y Mani Kumanbu President Waina Kre Amadi Bisnupur District na under 17 girls ki stat inter-school Subato Mukherjee football tournament ki winner Roy Kre ISTV na pizza pao matang sa lojare ming tabi basingbo amukana krumje